Maheiroisinggi Chaklam khongchat khongjang sangsinbada Maheiroi lupsing punna saruk yahaningi. Manipurna India gi saruk amu oikraba matungda Maheiroisinggi khongjang asi tangkak kayarakta yamna kanna sathaki. Isu singadugi manungda mai masal tambagi phibam phagathanba chinjak tangbagi maramda political gi right sing phangnanaba apun bagi satam ngaktuna thamnanaba lol amasung mayaki matangda mitop miyancha mayam sangsilakpagi mayokta amati miyoi bagi hak phangnanaba amasung ingtapna lehnanabagi matangdani. Khongjang sing adugi manungda kharadang panba taragadi kumjali sing amaga chamapan humpu mangada thokiba hunger marches movement Chaklam khongchat kumjali sing amaga chamapan humpu taretagi humpu nipan da thokiba territorial integrity movement lising amaga chamapan humpu tara da thokiba Manipurna statehood tanbagi irang lising amaga chamapan marphu da thokiba foreigner immigration movement kumja lising amaga chamapan marphu dagina marphu tara fawa sathakiba lol amasung identity gi movement kumja lising amaga chamapan marphu tara dagi lising ani fawa sathakiba armed forces special powers act lokthok nanaba sangsin kiba miyamgi khongjang asina chingba panba yai ngasi si August 13 ni namit asi Manipur miyamgi puwarida lengdana lehoragada banamit kumja lising maga chamapan humpu mangada Manipur da chak tangba amasung tangai fadana changba polam singi mamal yamna wangkhalaki maduna maram oiraga Maheiroising saunaruktuna chinjaka mari lenaba government ki mathakta khongjang sangsinba horki basing yamlaba Maheiroisingna chananaba cheng marang kaina fangalu haiba khongchat ama satki khongchat atuda police na nongmai kapada Maheiroi mari siki amasung kaya amana asokapan nanki adugumalaba ina itaba Maheiroisinggi khongjang adubo ningsingduna chahi khudingi oina August 13 asibo hunger marches day haina pangthoi namit asina lakpada Maheiroi khunaida yaifa paujel pijari Maheiroising police nongmai kaptuna hatkipa matung kumja lising amaga chamapan humpu manga ki August 19 da All Manipur Students Union semki matam madudadi Manipur da Maheiroisinggi lup asi supnatagi emsu haiba sikakta oirami maduna maram oiraga hunger marches day gi thorum adubo emsu na chahi khudingi pangthoklaga lakhibani ayuk angan bada pisum chinga makhada leiba Maheiroisinggi ningsing khubamda leisu katpa amasung Chaklam khongchat leikidraba Maheiroi marigi saktam puduna Maheiroising na hunger marches day gi thorum pangthoi ngalingai matamdadi khongchat atu masing yamlaba Maheiroising saruk yarami aduga haujikna chahi khara asidana masing asum patharaktuna laigi soidanba khongchat oina tawrakle adubo aikhoi pomna mangna khangminagadabani Maheiroisinggi apunbagi lising sagatpa amasung khunai asida angambasingna tawning ba tawba yade haibadu utibani Manipur da kumja lising amaga chamapan marphuda Maheiroisinggi yamna chawba ihou ma horki ihou adu state asidagi mireibak masasing hankhro haiba demand gi makhadani matam maduda haukiba ihou adu emsu amasung emskok haiba organization ani gi mideng makhada sathakibani tanpam adu Assam dasu mireibak macha tanbagi achoba wathok ama leiringi matam oiki Assamgi oinati Maheiroisinggi ihou adu lising amaga chamapan marphu manga fawa sathaki sanglaba matam kaya ban tausinba amasung irang kaya marum thoklakpana maram oiraga police ka muknarakpada miyoi chanipan gi mathakta siki kaina thangda Assam Accord Prime Minister gi mideng makhada khuyek pinaraga irang adu losinki Manipur gi oinasu ihou adu yamna kanki lalonba singi godown thugairaga chengsak hawai ni singbo munduna puraklaga miyamda lemna yenthokki khongjang aduda nambol maikei da Maheiroi ama amasung khurai maikei da atopa Maheiroi ama police nongmaina kaptuna hatki matamdu da pangthokpa high school living certificate ki examination adu phawba Maheiroising boycott tawtuna pangthok hankide matamdu dagi hauna state asigi miyamna mitopna langoi sansilakle aikhoibu kanbiu haibasina kholaw oirga laki adubo Maheiroising su isu amagi mathangda isu ama purga satki lengak paiba sungsu ngasigi asigumna irang kanba matamdana miyamgi demand aduda mideng thami aduga irang kandaba matamdudana thoina mawa lawte matam chana pankiba lengak singatuna mireibak masasinggi matangda akhanaba mideng changlamba taragadi Manipur da haujik thokliba tamthirba irang sing asi thoklamloi amasung khunda minariba phurup masel yamna nungsi chanana amasung mapangal kanba Manipur ama oina leiba ngamlamgani haujikti Maheiroising su mapangal sontharakle Lebaki aruba isu kayada miyamna Maheiroising da thamba phajarba protest sing atu thajaba thamlaktre masigi maru oiba maramdi Maheiroi lop yaman khibanani emsu MSF desam KSA na chingba kaya amana tongan lingkhan arakpada natana union ama khaktana ani thokpa phawa yaurkle masina Maheiroisinggi marakta apunba sagatpa ngamdre khongjang sangsinbadasu machet makai oina tawnarakle matang asida panjaring wafam de hunger marches day haibasi Manipur gi puari da kawba ngamlaroi da banumit amani
मतमदुदा माइरोइसिंगना चंगसिनखिबा इहौ अमसुंग अकीबा लेतबा थौना मयाम अदु हौजिकसु मथौ तारकले चकलाम खोंगचत चतखिबगुमना मणिपुर कन्ननबगी अचौबा इहौ अमा मथौ तारकले हाइजनिंगी।